Thoubal district ki manungda leiba unauthorized oiba amadi register tawdaba private health institutions kuntra humdoi khudaktagi Athingba Thamle makata na hangba yanabagi register tawshin biu haina Chief Medical Officer Thoubal Dr. Krishna Chandra Luwangna fongdorakli ngasi nungthil CMO Thoubal gi office ta pangthokpa paugi mifamda CMO Thoubal Dr. Krishna Chandra Luwangna makata na hai patient singda pamdaba thodok sing thoktana bagi Health Services Manipur gi Director amadi DC Thoubal gi pautak amagi matung inna Thoubal district manungda leiriba private health institution khudingmakna chahi asigi July 15 faubada register taunanabagi chahi asigi March thada khanghanba laikre Private health institutions khudingmakna Manipur Nursing Homes and Clinic Registration Act 1992 and Rules 1993 gi makhada register tawgadabani maramasina CMO office na July 15 dagi Manipur Police ka loinana chathaba drive ta district asigi Lilong Yairipok Thoubal amadi Wangjing gi akoibada register tawdana amadi unauthorized oina clinic hanglamba private health institution kuntra humdoi masak khangdoktuna khudaktagi thingjinki adumakpu tungda private health institutions kuntra humdoi asigi manungda taramari di register tawre haina che chang puthorakpana maram oiraga makhatana clinic hangba yabagi ayaba pikre haiki Tingzinduna Thamliba atai private health institutions sing amadi nauna hangdokningba singnasu Manipur Nursing Homes and Clinic Registration Act 1992 and Rules 1993 gi makhada register tawinaba appeal tawbaga loinana chathakiba drive aduda mateng pangbikiba praja section khudingmakta CMO Thoubalna thagatpasu fongdokhi ngasi 23rd July 2026 da koina March thadagi hona jathajarakpa khoigi unregistered amadi unlegal khoigi clinic amadi khoigi nursing home amadi laboratory home sing khoina si register tawna wa hina khoina March dagi hona khoina jathajarakpani khoina masi khoigi DC amadi khoigi director gi direction makhada sathajarak pasida khoi show cause notice amadi khoi gi undertaking ma'am lojje khare private singda pasi phajana register tawna niyom chumda wi natraga de khoi gi praja gi akaiba aidi laboratory da kaida khoi gi report ta lana pisan mamadu ma'am do khoi control tawna dawta si khoina si tha March hadagi sathajarakpani aduga khoigi last haibidi aroiboina khoina July gi 15 dagi khoina masida phauda restart tawdawa amadi magi pollution fire asina singba khoigi kano sing si certificate lawdaw sing si close tawba hojare aduna khoi July 15 dagi tawraga khoina Lilong Yairipok amadi Thoubal amadi khoigi Wangjing singda leiba clinic singbu khoigi check tawra matungda khoigi police personnel sing yauraga khoi thingjan jare the thingjan basida khoina masing kunchawm doi abadi 33 khoigi nursing home dental clinic na chingba singda khoina drive thabda khoigi magi matik chaba kano phangam dabdagi khoi 33 thingjare aduga in the meantime khoina dum madu masigi si khoi noi restart to view amadi restart to matungda khoi amu hangba yagani hainibagi pokta chupijerame aduna adugi matungda khoi drive thaingai de moi mi Ajike nursing home kano se dental moisi mi 14 masing asi moina se puraga la director da je thajan bagi moigi che chang suraga aduna moi di koi na mu reopen to ya han gre adu atai sing su koi na dum phajana niyom chumna registration to biraga di koi makhata na dum hangbi oina koi na madugi paujen do sachare aduna moina kaimba si chang sing du phajana pubiragadi khoina dum khudakta dum hangan bage ya basi dum bijagani si mayam gi dawta khoi gi Thoubal praja gi maruina khoi gi masida
ꯀꯥꯏ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯅ ꯃꯁꯤ ꯅꯤꯌꯣꯝ ꯆꯨꯝꯗꯕ ꯊꯕꯛ ꯃꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯊꯤꯡꯅꯖꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯄꯥꯡꯊꯣꯛꯆꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ